Ima, nanggidamak sa marag hana sijage, sa marag hana natambagta poksage. Wahai khara asi ireibak iramdam ningtamba phangnaba thawaina pontha pikraba athobasingna haibirambani. Thauna phabasingna thambiramba wahai khara asi ngasi January 13 Shahid Divas numina lakpa asida ningsinganu yade. January 13 asi Bharat Jatigi mapani hainariba Mahatma Gandhi bu nongmaina kaptuna hatkiba numitni. Hairiba numit asida Bharat pu ningtamhannaba khongjangda thawaina pontha pikraba athobasingbu ningsingduna leibak sinba thungna Shahid Divas natraga Martyrs Day haina thoram pangthoknai. Thoram asi hanadi leibak asigi ningtam landa thawaina pontha pikraba lanmisingbu ikai khumnaba utuna January 13 Republic Day numita pangthoklami. Numit asigi ayuk pung 13 tabada minute ani tumina leiduna leibak kidamak thawaina pontha pikraba athobasing adubu ikai khumnaba utli. January 13 ki thoram asi tungda Mahatma Gandhi bu nongmaina kaptuna hatkhiba numit January 13 gi thoramga punsinnakhi. Numit asida Mahatma Gandhi bu ikai khumnaba utpa thoram natana atai maruoiba thoram sing pangthoknaramdi. Asumbagi saglon oiriba asobo lusingba asige ningsing khupam Delhi gi Rajghata laisu katpa lining khudingi lusingba singna lining laisol pangthokpa amadi Gandhi na pamjaramba bhajan sak sonbana mapungaiba thoram oirami. Adubu haujikti numit asi asobo thoram ama oina pangthoktuna larmi gi pangkal amasung sakti uthokpa thoram su oire. Thoram asida leibak asigi president, vice president, prime minister, defense minister aduga service ahumgi makok singna Gandhi gi ningsing khupamda masu mamen gi ningthiraba lai katpaga loinana lanmi gi bazai bengunna last post khonglaga salami piduna thawaina pontha pikreba singda ikai khumnaba uli. Numit asi leibaki oina suti lauthoktrabasu mahi loisang singa masung political institution singdi thoram pangthoknei. Leibak ningba isai amadi saireng sangdumnaba natki oiba isai jagoina singba utpana thoram asigi mapungaiba saktamni. Bharat ningtamba phangnaba honabada masing yamlaba thauna phabasingna thawaina pontha pikrabasu makhoigi maraktagi Mangal Pandey, Rani Lakshmi Bai, Lala Rajpat Rai, Bhagat Singh, Shivaram Rajguru amadi Sukadeva Thapar gi ming miyamna kawba leiti. Adubu mayam asigi top wakholon amada khulai yaudana ningtamba phangba ngamgani haiduna Mahatma Gandhi na ahingsagi pambaina ningtamba tanki phangsu phangki. Mohandas Karamchand Gandhi na ningtamba phangnaba khulai paiduna lan toba haibasi aranba khongthangni haina lauki. Aduna British lega ke mayokta khulai yauduna makhal makha kayagi khongjang sangsinki. Kumja lising masamapan taramapanda Khilafat movement haudoktuna Hindu amasung Muslim singna amatu aina ningtam ihauda saruk yaminanki. Hindu amasung Muslim lining satpasing nungsi sanana leminaba yanaba thausil paikhatki. Kumja lising masamapan kundagi kunithoi phauba sahi ani sumna non cooperation movement sangsinki. Saitagraha amadi ahingsagi pambai sijanaduna civil disobedience movement haudoktuna leingakta mateng piba lepki. Nupi sing sotharaba sing amasung khunai gi miyambu sakti phanganaba asobo thodang lauki. Khunai sokharaknaba maram oiriba sokna samna yadaba madi tathi tawaina tobagi sanabi muthatki. Thumgi gasna lobagi mayokta lising masamapan kuntrada Dandi March pangthokhi. Bharat pu mapung phaba ningtamba pigidabani haiduna lising masamapan nifuni thoida Quit India movement haudokhi. Lomi singidamakta leibak sinba thungna Samparan haiba khongjang haudoktuna lairaba koknaba honakhi. Haujik aikoina miyamgi khongjangda yamna maru oiriba ahingsagi anobak saglon sara henbagi khongjang mahakna haudokpiramkhi. Asumna tongan ba khulai yaudaba khongjang sing sathaduna Bharat ki ningtamba tanki. Mahagna sangsinkiba khulai yaudaba khongjang sing aduna Martin Luther King, J.R. amasung Nelson Mandela na singbada pungning ithil chauna piramki. Bharat ki haujik oiriba miyam leingak lining khudingbu manana yengba amasung kanagisu misangda yaudaba haiba thausilgi yumphamsu Gandhi na thonbiramkibani. Thoram asina pungning ithil piduna leingak kidamak thawai katpa ngambagi thauna aikhoi khudingda leisi. Aikhoi gi ngasigi khunai asi oiraknaba honabada thawaina pontha pikraba athobasing asibu ningsingduna ikai khumnabu utpa khaktana lusingbasing asigi apamba natte. Makhoina loramba thodang kathoklamba kaya aduna asobo para ama oiduna aikhoi khuding ireibak iramdam nungsiba ireibak kidamak kathokpa ngamba miyoi amamam oinanaba honaba mathau tai. Leibak kidamak thawai katkrabasing asina khudong sadaba awa ana kaya mayokna dunasu makhoigi wakhalon hongdana thauna phana British pu mayokna khiba aduna ngasigi aikhoigi iramdamasi ningkha tamba phangkhibani. Makhoina khunai asigi tungi lambi sembirambani. Isada seliba angangba I asi leibak kidamakta ihauraktrabadi aikhoigi singlida seliba asi I nate isingni. Ningtam lanthengda aikhoida pirakliba saifu khudingmak mairini. Kaisum sang khuding lairei bakni haibasi atho basingna tambirambani.
ꯁꯛꯇꯤ ꯂꯩꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯡꯍꯟꯕ ꯈꯛ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯆꯦꯠꯅ ꯊꯥꯖꯁꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯅ ꯇꯨꯡꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯄꯨꯛꯅꯤꯡ ꯏꯊꯤꯜ ꯄꯤꯗꯨꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯤꯡꯁꯥ ꯌꯥꯎꯗꯅ ꯄꯥꯟꯗꯝ ꯇꯥꯟꯕ ꯌꯥꯏ, ꯃꯗꯨꯗ ꯂꯥꯛꯄ ꯁꯥꯐꯨ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫